All Manipur United Club Organization Poirei Lemeron Meira Paibi Apunba Manipur All Manipur Women's Voluntary Association Committee on Human Rights Amashung Manipuri Student Federation MSF Kunai Kanba Apunba Meira Paibi Ani Gi Lishing Makada Wangjing Kunong Meira Paibi Young Star Chosen Club Wangjing Kunong Club ke General Secretary Amadi Naharol Singh Sinduna Amadi Pangal Tabi gi Meira Paibi Club Loinana Miyamna Wangjing Kunong dagi Pangal Tabi Fobgi area da Manipur Muthatpa Yaroi India gi police gi mayokta Meira gi khongche chatuna amadi khollao laoduna protest tawkre Manipur Muthatpa Yaroi condemn India policy to obliterate Manipur haiba khollao laoduna khongjang changsinkhi Bharat lenga ki aronbe agenda amana ngasidi Manipur bu muthanana honari haibasi hena mayek senglakli haibasi Goltabida Maharijimena Pomi Puba Gari Tingduna Sadan Kidaba Amadi Manipur State Transport Thaba Mutat Hankiba Thong Asina Mayek Senglakna Takle Taudo Asina Manipur Punbagi Satam Amadi Punna Himinariba Nungsi Sanana Himinariba Mari Tadana Honare India Langaki Tokshin Asidi Matam Chupada Manipur Bu Minai Naitangi Punsiron Asidagi Helandana Namtaduna Tambagi Aronba Agendani Tamtiraba Thong Asi Ngasidi Ekoi Punamanga Kaminaba Matam Adu Oire Puna Himinaba Puna Tengaminaba Puna Chokot Minaba Haibasi Ekoi Kanglu Puruk Punamaki Amatangare but Lambini, Kanglo Puruki, Apun Bagi Shakta Masibo to Gaidana, Punama, Mutanana Honarak Ilba Torang, Torokliba, Indagi Policy, Ekoi Punamanga, Kaminaba, Matautari Hairi. Ekoi Tongan Arunba Policy, Amagi Makada, Satrakomali, Maramasina, Manipurda, Ladyba, Praza Singi Tamoi Kuding Makta, Manipurda Lena Lena, Ekoi Manipurasi Mutakadavani, Haibasi, Adukimatic, Yamna Wang Batakta, Condemn Togeri. Aduga Karigumba, Aikoigi Manipur Governor Amadi, Chief Secretary, Haiba, Asinasu, Aikoigi, Kanano, other Pivano, Amadi, Manipur Degi, Manipur Lokoka Davani, Haiba, Oderasi, Masi Atuva Matamda, Masi Governor Amadi, Chief Secretary na, Manipur Prajamiamda, Masi La Lehedana, Atuva Matamda, Sendopi Gadavani, Karigumba, Aikoigi India Lingak na, Masida, Aikoigi Manipur Prajabu, Tawi Usitadana, Aikoigi Matam Lauraga, delay to Duna Sum Lerabadi. Masidagi henba kan ba khongjang Manipur da leiriba look punamak group punamak sangsan khudima punjalaga hena akan ba aduguma khongjang kaya India lenga ki mathakta ekoi sathajarakani haidana akoi thamjari